Image PAODAM meeting tabiri bisingbu ahan bamaktada taramna oksabagaloina nomaiting kunje choina krumjari ngasigi maroiba PAODA Police Commemoration Day ki thoram pangthokre leikhidraba police personnel singi mafamda ikai khumnaba utkre Manipur Theatre Day thoram pangthokre State amadi Central Force na ngak sentna law ekre Loinana Sahi Mari London da exile tauraba Pakistan ki hani Prime Minister Nawaz Sharif Pakistan da halakre Mapung Bapao Pijari Ngasi Bharat Chinba thungna pangthokiba Police Commemoration Day ki thoram Manipur dasu Manipur ki DGP Rajiv Singhana luchingduna ahanba Manipur Rifles ki complex da leriba Police Memorial da haikat lekat tamduna pangthokre thoram asida Manipur Police ki makok thongba police officer singna saruk yaduna pangthokiba thoram aduda kumja lisingani kunithoi gi September amadagi chahi sigi October ngakpigani August mathoi Faubada lebaki damak thawaina ponta pikraba police personnel chamaga marifu ni pangi mafamda ikai khumnab utki basingi manungda Manipur police ki personnel ni pan yauki leikhidraba sing adudi Havildar H Jiten CH Kiran Head Constable Daniel Lenglam Rifleman T Rishi Kumar TH Thoiba P Ranbir N Surjit Amadi KH Jiteni leikhidraba police personnel singi mafamda haikat lekat tamduna ikai khumnaba utlaba matungda ahanba Manipur Rifles ki contingent amana leikhidraba police personnel singi mafamda general salute piduna ikai khumnaba utki ngasigi tharomasiga mai lenena Manipur gi DGP Rajiv Singhana fongdokhibada chahi ama asida imalebak bharat ki damakta thauna leina Mathau pangthokpada thawaina ponta pikraba Bharat ki lanmi chamaga marifuni pangi mafamda Police Commemoration Day ki thoram asi pangthoktuna ikai khumnaba utpani thoram asi Bharat chinba thungna pangthokpana state asigi oinasu thawaina ponta pikraba police personnel singi imung manungda Manipur Police ki maikaidagi pangba yaba mateng pangani haina fongdokhi Kumja lising amaga chamapan yankhi mapan gi October kunmathoi da Chinese troops singna Ladakh da Indian police singda nongmai kapsilakpa amadi grenade langsilaktuna chatharakiba landa Indian gi thauna faraba police personnel tarana thawai katkiba thodo adubu ningsingduna amadi mathau pangthoklingaida thawai thakraba police personnel singbo ningsingduna chahi khudingi pangthoktuna lakpa Police Commemoration Day ki thoram sahi asigi oina ngasi Kakching District Police nasu senduna SP Office Kakching ki complex ta pangthokre Police Commemoration Day 2023 ki ngasi ki thoram aduda police ki duty pangthokpada all India gi oina lekhidraba police personnel chamaga marifuni pangi maming pathokuna miyamda tahanbaga loinena SP Kakching TH Bikramjit MPS na luchingduna makhataba police officer sing amadi Personnel singna lekhidraba Kakching District Police ki office police personnel taret yauna all India gi punna police personnel chamaga marifuni pangi mafamda haikat lekat tambaga lonena general salute piduna ikai khumnab utki tungda Kakching District Police ki SP TH Brikamjitna Kakching District Police ki lekhidraba police personnel taret Mayang Lambam Chauba Deputy SP Kakching Moyang Themlekai Huining Sumbam Lukhoi Rifleman Kairak Mamang Lekai Naurem Keso Constable Kakching Mayai Lekai Yaikhom Pareng Sapam Rajkumar Constable Sugunu Mayai Lekai Chongtham Rishikanta Thaunaujam Mamang Lekai Maibam Kanta Kumar Tezpur Makha Lekai Mayang Lambam Siam Kumar Kakching Khongnang Marifang Bagi Imung Manungi Miyoi Singda District Police ki maikaidagi blanket amamam khodol piduna ikai khumnaba utpagalonena leikhidraba police personnel tareki imung manungi miyoi singa phaminaduna awan nungai wari kayasu sanaki
Manipur Information Commission ki Commissioner na mahaki matam oiduna thabaktagi pothakibada Commissioner ki firm asi hangduna lehenba pamdabadagi ngasi retired IPS K Radhasyambu Manipur Information Commission ki anova Commissioner oina hapkre nauna Commissioner oina appoint tawkhraba K Radhasyam ngasi Raj Bhavanda Manipur ki Governor Anushya Uike na wasak lohonkre tharunga mai lenana Chief Minister N Biren hai lengak amalaibagi RTI Act amadi Constitution ki oina leiriba sing ahoba leitana ba public ki apamba amadi leiriba grievances sing asi leitana bagi damak firm masi hanghanduna thamba yade haiduna state ki oina tawfam thokpa tawbani loinana Manipur Information Commission ki oina staff ki leiriba vacancy asi launaba process tawri haina haiki Amaromda ngasi nungna wasak laukraba Commissioner K Radhasyam na hai Praja singda decision making process lehenba makhoi de pifam thokpa information pihenba amadi makhoi ki oiba developmental work sing da effect tawhandana mahaki oiba ngamjaba level da thabak asi tawgani ek asida pifam thokpa right citizen da phanghanaba procedure yauri loinena kari karamba information periodagi haibasu yauri pumnamak asi yenglaga matang gi matung ina tawba yaba thabak sing tawgani haiki Manipur ki border town ama oiriba Moreda ehenba police commando sing changhalakpadagi More town asida anoba irang sagalakle More town da ehenba commando thamlakpa asida Moreda leiriba nupi singna yaningdaba phongdukladuna awawa phongdokpagi mifam ama Chikim village da pham khibaga loinena police commando sing Moreda changlakpa thingki ningsingba yabadi state force ki personnel Kunipan lom hauki batang taradagi hauraga More town dagi kilometer ahum rom chatlaga leiba Assam Rifles ki KLP camp ta panduna leraki bani Tanja asida Koki Inpi Tengnopal district na DC Tengnopal da charter of demand pisin kre hariba charter of demand aduda political solutions in proactive fawba resettlement tawroi Tengnopal amadi More subdivision da Kokis jo officer sing deploy tawgadawani Kaksing lamkhai amadi Wangjing da Maitei Meya paibising na checkpoint semduna leiraga More amadi Tengnopal subdivision da purakadaba nomada changdaba yadraba potlam sing amadi hida langthak sing purakpada athingba thamlibasi lawtho u haibina singba wafum kaya demand tawbaga lonena More da thamliba state force singi mahuta Gorkha regiment natraga atei central force sing thambiu amadi taliba demand asi pigani haibagi aiba cherol DC Tengnopal na pinabasu demand tawri. And point number 7, to remove all commando checkposts and replace the state forces with the central forces. There has been demand by the people, our people, time and again. And point number 8 is proper re-verification of all state force personnel posted in Tengnopal districts should be done immediately.
Theatre Center Manipur ki founder President Chorokhaibam Lalit Laikhidaba numit pu ningsingduna humpumapan suba Manipur Theatre Day ngasi Theatre Center Manipur na sinduna Manipur Dramatic Union ki auditorium da pangthokre. Theatre Center Manipur na lisingamaga samapan marifutaruk tagi hauduna lanthokuna lakpa Theatre Center Award 2023 Lalit Ningsing Khudol Theatre ki saknairaba Professor M. Akshay Kumar da amadi Ibe Chaubi Ningsing Khudolna Theatre ki saknairabi Yumnam Rajani Devi da khosinakre ngasi ki tharam aduda Manipur State Kala Academy ki Secretary Sunanda Thoksom Manipur State Kala Academy Awardee Soraisam Keshoram amadi Art and Culture ki Deputy Director G Dharmadas Sarmana athoiba mithunglen tharamapu amadi akhanaba mithunglen oina saruk yaki akhanaba mithunglen ki warol pireduna G Dharmadas na hai Manipur na Theatre ki lamda changsilakliba asi chawrakna chahi chama kun chujilakle national amadi international ki thak yobadi masing yamdri maram masina theatre ki khongjel asi malem ki thakta masing hengatnaba lamda masida leiba theatre ki lamda thabak tawbiriba singna hena hotnaduna quality leiba production puthok haningi department asina su angamba pangba yaba pangli phongdoki tharonga mai lenana Manipur State Kala Academy ki Secretary Sunanda Thoksom na haikibada academy asina su drama asibu sakhotnaba hotnabagi saruk ama oina mamang chahidagi drama festival pangthokpa hokre handak chahigi oinadi leibaki oiriwa phiba masina haujik phawbagi oina pangthoknabagi khanaba leitri adubu masi sakhot hanabagi dama hira masida expert oiraba kayaga khananaba nainaduna amadi tanaduna paikhatpa yaba thabak sing paikhatnaba thawrang tawnaba hotnari haiki tharamapugi warol pireduna Manipur State Kala Academy Awardee Soraisam Keshoram Nahai Lamdam Masida Theatre ki Khongjel Hantharakpa asi Lamdam Masigi Theatre Tawriba Signal Loina Thengnaraba Khangnaraba Wafam amu oiri Masi oire haina haibagi muhutta Lamdam Masida leiriba Theatre singi Sangsan Sing asi punsinduna punna khanaduna kari tawba yabagi haibadu tawba chumgani phongdoki how to show diversity. Sometimes we have to put it up. And but the seminar discussion remedies were important. Tharonggi manungchena Theatre Center Manipur founder President Oiramba Laikhidraba Sorokhaibam Lalit ki photo da miyamna haile katuna ikai khumnaba utki Naga People's Front NPF Central Headquarters Kohima Nagaland ki General Convention ga loinana masigi humfuma thoirak suba foundation de ki thorong ngasi Kohima ki Capital Cultural Hall da pangthokpa ga loinana Indo Naga political problem asi athuba matamda political settlement proknaba fair amato oina na honana longminakre ngasi gi thoram aduda Manipur gi Water Resource Minister Awangbam Nyuma yauna ate NPF ki MLA Outer Manipur Parliamentary Constitution gi MP Lorho Manipur Nagaland amadi Arunachal Pradesh ki mihut punna lising anirom na saruk yaki General Convention cum Foundation Day asida NPF Central Headquarters Kohima gi nauna President oina thaupunabagi damak apong ponganar eobu khanki tungda nauna khalaba President galonena anobe executive member punna miyoi humdra henbaga party asi principal ngakna chatnaba amadi naga miyam gi yaifanaba thabak tawnabagi damak waksak loki Tamthina hatok pikraba mahairoi ani gi haksang November 5 fawbagi manungda puthoktuna imung manungda sinadrabadi khwairamban kaithia gi imasing amadi Manipur miyang galonina haksang thinaba chingnaba mafamsingda changsilagani masida tholakpa aphapata gi thaudang pomba lengakna lawgadabani haina khwairambal kaithel lukmai selupki maikeidagi khanghalakli Khwairambal ima kaithel da ngasi pangthokiba pawmising unaba amada Khwairambal kaithel lukmai selupki General Secretary Asem Nirmala hai mahairoi ani gi mihata cheneba miyoising CBI na fari hairagasu ngasi phawba mahairoi ani gi thawai yaudraba haksang sinaba ngamdana leiba asi taraina lawfam thokte makhoi ani gi haksang leifam phawba khangba ngamdaba CBI gi investigation mawong asi miyamda chingnaba pokhale Masina maram oiduna CBI da miyamna thamlamba thajaba adu manglakle loinana lenga asina su mahairoi ani gi thawai yaudraba haksang puthoknaba hotnadana leiba asi yaningde
Maram asina November 5 faubagi manungda mahairoi anigi thawai yaudraba hakchang thidokduna imung manungda sinnagadabani madu natrabadi khwairamban kaithialgi imasing amadi Manipur miyamga loinena hakchang thinaba chingnaba mafamsingda changsinggani Maduda tholakpa afafatagi thaudang pumba lengakna lawgadabani haiki mahakna makhatana hai handakta Committee on Tribal Unity Kotuna Rims amadi Janimsta haujik leiriba koki singi asiba hakchang sing Sinanaba hayak liba adu munna khallaga hayaningi maitegi miyoi kayagi thawai yaudraba hakchang asisu thiba khangdana leiribani maram masina hakchang sinasi hairabadi matam ama khaktada thawai yaudraba hakchang sing adu maikei anine exchange tawnasi maitei singi awabadi udana makhoi khaki khanba mawongdi tawrakanu miyoi amagi hakchang hek watpada asiba hakchang khosinabagi thabak tawai haiki punishment frequency. Then put it up Panganaba, the King of Ginaba, Tabak said, I could have seen the Maki Lord Patata, I am going to Lord Pigino, Masi Akin Hangman Amarai, Aduna, November, I could lie, but I Mangasi Bogi Manu Karikumba, said government now, the lady of force Mayam, said force oil, central force oil, upon Masi Puna Karikumba, the people that are the lady by Quit the Kill, Massing the Puna, Manipura lady, but no piece in Puna, Winner, akan mapilip ang lawla nga. So, ito na mag-ako na hangsang musiba sila. Ito mating pangjaragani. Amoromda Khwairamban Kaithil Lukmai Seluki Vice President Khongwan Tabam Larin Tombina Paumising Dahai Manipur da irang thoktuna ngasi phawba tangdu leitadana leiringai cherek asida lamdam asida kanglo furup amatana harau kumai sing pangthokpiganu ningo jakaubasu handaki irang asigi yenglaga miyamgi awabada saru yaba oina lepminasi Durga Puja ga mai leinaba Lainana bambula thabana chingba sing tawbiganu haiki Imphal West District ki Lamsang Kendra gi manung chanba Pachoi Police Station na konba sangai thil makhale kai gi local da Pachoi Police Station gi OC Sunil na lamjing duna law lok liba khunja sing ngak sen bagi thabak chathaba haukre homdagi haurakhiba kanglop ki irang asina maram oiraga chingkhong chingyada law uriba lomi kayana law lokpa yaroi rahina kokta khut haptuna leiriba cherak asida ngasidagi hauduna state force amadi Central Force singna ngak sentna lawyiba honkhibani lawlokpa aduda saru yakhiba Sangaitel Youth Sporting Club ki President L Bimol Maitain hai me ahumdagi khanghaudana haurakhiba kanglup anigi irang asida loijing loyada leiriba ichil inaw singna law ubayada lerambadagi leiriba State Force amadi Central Force singna ngak sen biba asida Security Force singbu thagatpa phongdokhi loinena Sangaitel khakta natana Red Zone oriba afam singda su ngak sen bagi thabak chathabiu haiki GRG's Sapsingna, when a protection period, Hanadigi Leba, IRB, Ye Margi, Musing of Puna, Opomasi, Action with the Nasi Maxi, Hanbo and a Coil of Pomacy, Yam Section Taurang, Lokotpagaloina, Lowy with Tabaxing Sea Hausere, Masi the Mutasu, Ahoy Mediagis in Namadi, Nakpis and Biriba, Force Amadi, State Key, Forcing Busu and High Court of Manipur ga Jenims ka khusim nadna blood donation campaign among asi blood center Jenims ta pangthokre High Court ki judge yauna judicial official amadi advocate singna EP kre ngasi pangthokliba blood donation campaign hautokpa adugi matangda High Court of Manipur gi judge Ahantem Bimol nahai haujik leiba ki oiba issue asigi marakta dengi laina paksana nabana maram oiraga masida tangai fadana maru oiriba iwat pasing asi kharata oirabasu menkhatpa ngamnabagi wakhalonda pangthokpani makhata na su lakliba ningthokaban numita rims da pangthokani mamal yamlaba miyoibagi punsi kannaba hotnaba mathau taba I Wat Handanaba Miyamna so EPBU Haina Miyamda Mahakna appeal Toki Ngasigi Taramadu High Court of Manipur Judge Aribam Guneswar Sharma Golmai Gaiful Silu Zenimski Director Professor Laisam Deven Singh Zenimski MS Lokeswar Singh Lower Court ki Judge Singh Manipur High Court Bar Association ki President Y Bimol Chan Judicial Officer Singh Amadi Advocate Singh su Saru Yaki Bagalonena Idan Tauki Taramadu Idan Tauriba Singh da Makoy Bupukning Taukatuna Jenims ki director na blood donor ki batch state ki bagalone na appreciation certificate sing kuchina ki All
All Manipur United Club Organization Amuko, Lions Club of Ningthokong amasung Yaima Eye Hospital Khagempali Pankha Huidrom Lekai na Puna Sinduna Bisnupur All Mini Secretary ta Hangliba Relief Camp ta Leriba Inmate Singidamak Free Eye Camp among si Pangtokre Free Eye Camp asida Inmate Janida Miki Oiba Lying Chataki Nasigi Camp asida Lying Libasingda Darkale Bahidak Sing Amadi Anok Sing Prida Piki Masigi matakta ngawdonggi oiba operation darkar leiba khudingmak pusu lemna ngawdonggi operation tawgani hairi relief camp asida achigumba layeng darkar leirabadi makha tan singki gani haina sillang liba singi mekidagi fongdorokli Mi homdagi hauraga Manipurda thengnariba lan asina maram oiraga yum mei chakraba amadi lanjenat na leriba imung manung singda angamba mateng pangnabagi-damak fund drive oina ngasi khwairamban ima kaithialda Royal Motors Manipur na senduna community compassion aid event ama pangthokre tharomasigi matangda wa ngangladna Royal Motors Manipur gi chief Maisna Bikramjit na hai irang asina Hek haurak padagi team asina koina chatna relief camp singda awat apa mateng pangduna lakpani adubu irang asi matam sanga tawba maramna relief camp singda awat apa leibagi chang hengalakpa asida team asina angamba sel puthok cook food asid take and go gi mawongda yolaga masidagi fanglapa profit khudingma relief camp amadi awaba taraba singda koknaba sinbani tharamasi tha amada anirak singani tangai fadrabadi mafam da chatuna suti leba numit natraga nomajing numit khudingi singani haiki ngasi ayuk National Service Scheme NSS Unit Jiribam amadi Internet Quality Assurance Cell ICAC Jury College na sinduna October amadagi kontramathoi phauba pangthokadoriba Fit India Swasta Freedom Run 4.0 pangthokre Jury College Jiribam ki principal Dr. R.K. Sanajaubi Devi na college tagi lamtharaktuna Jiribam Irabor statue phauba lamjenjen ki Irabor statue da amhairo singna punna hakchang fana thamgani haina wasak lauki Fit ga mari lenana NSS Jiribam Unit ki Program Officer Dr. Okram Radeshyam Nahai Masamawu Fona Leiduna Afaba Samas Tinjang Kajang Daba Samas ama oina bapandamda lamjel asi chelak amadi Manipurda hanagum santi hanjilaktuna tangdulai taba lamtam ama ohen minasi haina phongdoki Thasigi Kolumdodagi November ani fauba Delhi da pangthokadoriba under 17 boys category gi 51 suba Nehru Junior Hockey Tournament da Manipur gi mohot sinduna saru yagadoriba UNACO School Maitram gi sanari sing ngasi Maitram da lebe school asi campus tagi UNACO Groups ki Managing Director N Irabantana lamthakre lamthabagi thoronga mai lenuna Managing Director N Irabantana hai mamang da pangthokiba under 17 girls hockey tournament ta UNACO School gi nupi Mahairoi team na semi final fauba sangba lekre hauzik pangthokadoriba national games asidasu school asigi swimming coach gojen state coach oina saruk yanaba chatpada natana UNACO school gi mahairoi ahum swimming event ta saruk yagadawri UNACO school na education khakta natana co curricular activities singdasu mangjil thanaba hotnari hauzik thengnariba khudongcha daba kaya asida UNACO school na community service outreach tawnabasu hotnari haiki Thasigi tang tara mga dagina tara nipan phauba kumalam pada pangthokiba Wushu Sanda Masanagi Trial Inter School Meet State Championship ta Bisnupur District Wushu Association gi players in gold medal mapan fangduna overall team champion oirakraba players in Bisnupur District Wushu Association na achamba khutol pot pituna ngasi Bisnupur District ki kha pochang mamta taram opagi tharom ama pangthokre masana sida medal fangduna National School Games Kalakraba players sing adudi N Pamhiva 40 kg P Itomba 45 kg KS Zetis 52 kg K Vidyasagar 80 kg Thoithoiba 75 kg L Sonia 45 kg M Mariam 48 kg L Selbia 56 kg amadi N Abenau 60 kg ni State National amadi International kaya dasu sanda hari masana asida Bisnupur District Wushu Association gi players singna namna saru yadna medal kaya puratuna state amadi state ki India gi mingchat kaya purakli sanda haiba masana asida national camp kaya dasu saru yaduna lakraba takpi tambiri ba ko singdi Wairokpam Birhari Singh international player Moirangthem Ronel Singh international medalist amadi Moirangthem Ramesh Chandra Singh international medalist ni ngasi okpagi tharom aduda chief guest oina Y Ramananda Singh
President W. Soba Singh amadi Guest of Honor da Dr. T.H. Norendro, Sifu W. Watcher amadi L. Ramanandana saruk yaki. Amaromda October 15 dagina November 8 fauba Gawada pangthokadoriba 53 suba National Games da W. Birharibu course oina khalakpagi matangda kanagumba miyoi kharana politics tawbiganu fongdorakpasi yamna laibak thibani haina Bishnupur District Wushu Association gi General Secretary General Surjit Konthojamna fongdorakre. Wafam asingasi Bishnupur District ki kha posang da pangthokiba pawgi mifam amada Surjit na fongdokibani mahakna makhatan haikibada tha sigi tang kunda paukse singda coach khanbada politics tawbiganu haina MB Mojit amadi mahaki mapang aniga loinena fongdorakiba wafam adu Bishnupur District Wushu Association na clarification pijari WB Haribu Manipur Olympic Association na course oina khalakpani mahapu matik chai chadi haiduna media gi thongda hunbagi mahutta magi record yengbiraga wa ngangbiu Bishnupur District Wushu Association na Bimojit amadi mahaki mapang anigi wafam condemn tawi makhata ne yamna hanthaba thakta media gi thongda awai khum tawnaba association asina pamjade Bishnupur District Wushu Association na WB Haribu course oina khalakpada taramna okpa amadi nungaiba fongdokli haina Bishnupur District Wushu Association gi Secretary General Surjit Konthojamna makhata na fongdokhi asida W Birari Singabu course oina khalakpada politics tawbiganu haina phondrok pasi yamalai bathibini mabu khalakpasi Manipur Olympic Association gi authority na khalakpani mabu matik sai sa de haiduna media gi thongda hunbagi mahutta magi record yengbiduna amadi khangbidana palakpani haina logjai Pawgi mifam aduda Bishnupur District Wushu Association gi President Wairokpam Soba Association asigi member Laistram Ramananda amadi atai thopuba kayasu saruk yaki. Nomagi oiba senior citizens singi oiba cataract detection camp pangthokre. Wangjing Kotompopi Sports Complex manungda hangliba relief camp da Social Welfare Department na Kangleipak Volunteer Organization for Rural Development and the Social and Cultural Development Center Wangjing Khusam Naduna ngasi pangthokiba awareness cum cataract detection camp for senior citizens under State Action Plan for Senior Citizen gi thoram aduda Thoubal District ki manungda leiba Lamding Higher Secondary School Kodompopi Sports Complex Lamding Relief Camp singda leiba chahi yamlaba inmate singda lemna laying bagi khudongchawa kaya piki ke maduga mailenina Social Welfare Department Government of Manipur gi Director NG Uttam Singh na Haujik relief camp da leiba chahi humfugi mathakta leiba ngawdong thungba inmate sing lemna operation tawbagi khudongchawa pigani haina fongdokhi Social Welfare Department Government of Manipur gi Director NG Uttam Singh Deputy Director L Daneswar Singh amadi Thoubal District ki DC A Subhash Singh ani yauna Thoubal District ki manungda leiba relief camp sing Kodombopi Sports Complex Research Center Khangabo Wangbal Lamding Higher Secondary School da leiba disabled nama soiraba inmates 15 da certificate sing yentoki Tongan mafam singda leiba relief camp yankhai mangada Gianna Helping Group ki tingbang makha chatharakpa oina Wangutera High School 3 Lion Club Relief Camp M Binod Kumar Relief Camp Kaksing Kunau KP College Hyangthang Relief Camp singda mana masing hidak langthak amadi Sherlek Sangom Lofsan singba polam kaya mating pangbagi thabak chathakre relief camp singda mating pangbirapagi damak Gianna Helping Group thagatpa fongdorakli Chatliba tha October gi tang 13 Manipur Secretariat Land Resources Department na thokiba notification amada Development of Information Technology Hub kidamak village number 6 Kontha Ahalop 8 Mantipukhi 9 Chingmairong Nongpok 19 Maitei Kairangdagi lam ekar chama logani haibasi affected land owners singa yabang amroi haina Mantri Pukri Protection and Development Committee MPDC General Secretary Muhammad Abdul Halim na fongdorokli ngasi Manipur Press Club ta pangthokpa pawgi mifam amada Muhammad Abdul Halim na
हाइरिबा मफम असी इंग लिसिंग अनि तरेतगी हौरगा लेंगाकना हन्ना लम लौखिबदगी मियोय कया अवा चैथिंग फंख्रबनी मणिपुर लेंगाकना तौहनबा सोशल इम्पैक्ट असेसमेंट के रिपोर्ट लम असी लौसिनबदा सोहनगदबा लम मपु चाद्रा मरफु तरा हेनबना मफम असी लौसिनबगी मायोक्ता लैरबनी हाइबा मफम असी लौसिनखिबा ताराबदी इमुंग 454 मियोय लिसिंग अनि चाट्रुक लोंगी युंबुसिंग सोखनगनी अदुगा बरादा लेबा मियोय लिसिंग कयासु सोखनगनी मरम अदुना मी यामना सोखलोइदबा अतोप मफम अमदा डेवलपमेंट प्रोजेक्ट असी तौबना फगनी हाइबसी सोशल इम्पैक्ट असेसमेंट रिपोर्ट सु पल्लबनी लम असी लेंगाकना लौसिनखिबदा लम मपु ओरिबसिंगी मसा मसु अंगांग चा कयागी महि मसिल तंबदा अकायबा कयामुक पीगनी मलम अदुना लेंगाकने मियामगी खनबिरगा डेवलपमेंट ऑफ इंफॉर्मेशन टेक्नोलॉजी हब किदमक लम लौसिन बिदनबा लम मपुसिंगना अपील तरुकली करिगुंबा लेंगाकना वकत असी ताबिदबा ताराबदी मियाम अमदी सिविल सोसाइटी ऑर्गेनाइजेशन सिंगा पुल्लगा मखल मखा कयागी खोंजंग चंगसिनबा थरांग तौरी हाइकी मसीदा लम लेरु मैम मसीदा सुंगा प्रोजेक्ट से पाके पिगदे कई काय लेबगी है बोख मसी कोन हंगजनिनी मरम मदुना अखोइना मियाम इंटरेस्ट सी यंगिरगा मणिपुर गवर्नमेंट ना हाइको प्रोजेक्ट से अतोपा मी मियाम सोकलै दबम हम सिंबी खिनबा बना फिल तौजनी करिगुम सरकार न अफम मसी ताबिद्रबदी मियाम अमदी सीओ सिंगा पुल्लगा मखल मखा के खुंजंग चिंचिनबा कोई थोरांग तौजरे है बोख मसे कोन मैम हक्सांग फन लेसी अमदी हॉस्पिटल की अकोइबा लूना थमसी हाइबा वखलोंदा प्राइमरी हेल्थ सेंटर क्वाक्ता की हॉस्पिटल मनुंग अमदी हॉस्पिटल असिगी अकोइबगी लमतु सिट सेंबगी थरम अमा ऑल क्वाक्ता कोऑर्डिनेटिंग कमिटी क्वाक्ता न सिंदुना हॉस्पिटल असिगी कैंपस तक ngasi पांगथोखरे थरम अदु प्राइमरी हेल्थ सेंटर क्वाक्ता की स्टाफ सिंग अमदी क्वाक्ता म्युनिसिपल काउंसिल की सैनिटरी वर्कर स्टाफ सिंग पुन खुसनना पांगथोखिबनी हौकिबा नुमित खरनी की ममांगदा तोंगान बा मणिपुर की प्रिंट अमदी इलेक्ट्रॉनिक मीडिया की खुथांगदा हॉस्पिटल असिगी अवार अपासिंगी अथुबदा मेंसिनबियु हाइना मरी लेनबा अथॉरिटी दा खंगनखिबसु लेख्रे खुदक की ओइबा दरकार ओइबा इसिंगी खुदोंग चादबा सि टेम्पररी ओइना मेंसिनबा वाटर हेड टैंक अमसो आयरन रोड ना सेमजिन खिबगा लोइना हॉस्पिटल बिल्डिंग असिगी अकोइबगी पाइप फिटिंग सु तौख्रे सेमजिन साजिनबगी अचंग सेनफम ऑल क्वाक्ता कोऑर्डिनेटिंग कमिटी ना पुथोखिबनी थरमदुगा मरी लेना ऑल क्वाक्ता कोऑर्डिनेटिंग कमिटी के जनरल सेक्रेटरी एडमिनिस्ट्रेशन अनिस अहमद ना प्राइमरी हेल्थ सेंटर क्वाक्ता की अवार्ड अपालेब सिंह असी मई लेनब अथॉरिटी ना अथुप मतमदा मेंशन बिनबा लेंगा की पुंग चिंसिलकली हौजिक स्टेट असिदा थोकलिबा इरांग असिना मरम ओइरगा प्रजा मियाम खमथेना अवाबा मायोकनरिङै चेरेक असिदा कनागुम्बा मियोय अनीना स्टेट फाइनेंस कमीशन अमदी 15 फाइनेंस कमीशन ना प्रजा मियाम गिदमक याइफनबा थादरकलिबा सेनफम सेंग लाना सिजिनरिबा असि यामना लाइबक थीबनी अमदी अथुब मतमदा मरि लेनबा अथॉरिटी सिंगना मियेंग चंगबियु हाइना जिरी डेवलपमेंट ऑर्गेनाइजेशन जेडीओ की जनरल सेक्रेटरी एच प्रियानंद सिंह ngasi nungtil जेडीओ की ऑफिस ता पांथोकिबा पाव की मिफम अमदा महाकना फोंदोखिबनी महाकना मखाता हाइकिबदा चाही असिगी सेप्टेम्बर की तांग अहुमदा जिरीबांगी मनुंग चन्ना लेबा बोरो बेकारा ग्राम पंचायत जीपी की उप प्रधान रामहुल मारना रूरल डेवलपमेंट एंड पंचायती राज महूत गवर्नमेंट ऑफ मणिपुर की ऑनरेबल मिनिस्टर दा स्टेट फाइनेंस कमीशन अमदी 15 फाइनेंस कमीशन प्रजा मियाम की दमक थादरकपा डेवलपमेंट फंड सिंग लाना सिजिनै हाइबगी वहौदा थाखिबा चेरल असिगी मतुंग इन हाइबा फंड अदुबु अरानबा मोंगदा सिजिनरिबा मियोय अनि सिगी मथक्ता मरि लेनबा अथॉरिटी सिंगना अथुबु मतमदा मियेंग चंगबियु हाइना फोंदोखि लोनेना असिगुम्बा लेबाकी लुरबा तानफम असिदा प्रजा मियाम की डेवलपमेंट की दमक थादरकलिबा फंड सिंग अदुबु लाना सिजिनरिबा असि लाइबक थीबनी हाइना महाकना फोंदोखि पल्ली हाइबु मियोय अनि सिगी मथक्ता एकोगी मरि लेनबा ऑथोरिटी सिंगना मरी लेनबा कंसर्न डिपार्टमेंट सिंगना अथुबा मतमदा मिजेन चंगबियु हाइदना जिरी डेवलपमेंट ऑर्गेनाइजेशन जेडीओ की माइकेदगी निंगसिंगजरी लोइनाना असिगुमबा लुरबा लेबाकी लुरबा तानफम असिदा असिगुमबा प्रजा की याइफनबा थादरकलिबा फंड सिंग असिबो लाना सिजिनरिबसी अखोगी यामना लाइबक थीबनी हाइबो वाफम असिसु जिरी डेवलपमेंट ऑर्गेनाइजेशन की माइकेदगी मयामदा थमजरी मसीगी पाव युफम अदुदा जे डेवलपमेंट ऑर्गेनाइजेशन जेडीओ की प्रेसिडेंट ई देवान सिंह जनरल सेक्रेटरी एच प्रियानंद सिंह यूनाइटेड जुरी यूथ लीग
UJYL की जनरल सेक्रेटरी एन चिंगनेम मैतई अमदी JDO की मेंबर H परिखुंबा मैतई सरुक याखी Sahi tara kungi mamangda yamna chawna ising chelamba hairo wangjing turel asing asidi turel asigi hawrakpa maruda sing kokthokna popi thakpa nungjaw kaya kothorakpa turel gi yaida nunglingoi pethorakpa kaya asina ngasidi turel gi ichel tatkhiba yabagi fivamda laklaba matam asida turel gi torban singda amotpa langthokpham onthokuna Amot ekai kayan nongmon nobai yam silakna jingumna pansinduna thambana mahik matai chelhanba khaktana tuna tongan ba haksang sokninga oiraktuna laina tilna kaya poklakpa mannam hena nam thihallaba skill gi oiba laina kaya nahalakpana turel gi ising sijinaba yaraktaba fivamda lakli haina eco network hairo ki president sinthangamba laisrangna fongdorakli wafam asi eco network hairo ki thongmi singna turel asi kandaba yade khanduna haukiba tha kharagi mamangdagi chayol coding ki turel asi sengtuna lakpagi manung chana ngasi su turel asi sengbada saru yadna singthangamba fongdorakibani mahakna makata na fongdorakpada turel asi sengbada aduki matik awaba oiri matam kayadagi faisinduna lakpana amot akaina pik thale mechin sijinaraga sengdaba yadaba mafam kaya su yauri amaromda state management ki thabak asisu aduki matik wana leiri lenga ki maikei dagi mari lenana department sing ki maikei dagi miyam da hena wakal tahanba awareness pibagi chang yamna nemli masina turel asi kannaba hotnabada chauba singnaba ama ohele hairo wangjing river khakta natana manipur gi fibam chokchilaklaba turel kaya ama leiri turel sing asi matam chana kal haunaba mari lenaba department sing na pokchil sing na thabok tawbi amadi miyamna su isagi thaudang ni khanna chapchaba thaudang lominasi eco network hairo ki thongmi singna turel sengbagi thabak asi haujik phawba turel sengbaga changba garbage bag na chingba potlang pumnama puthokchabada natana komjelaba amol akai sing asigi puthokpu singi gari su isana waijeraga sijinaba oibanina thongmi singda awaba mayoknari masigi mathakta khwaidagi hena awaba oiribana recycle gi process asigi khudong chaba leitaba asini masina khongwalakliba amol pasing langthopam layaktre masigi awaba koknaba mai leinena department singna meeting changbiduna turel sengbagi thabak asi mai paknaba hotnabada mating pangbiu Sunday khudingi chathajarakpa turel sengbagi campaign asi Saturday numita oina pangthoklagani Sunday numit singdana leirak khulak laikai singda lamtu sengba luba nanbagi thabak paikhatlagani haina fongdorakli haukiba me homdagi hauduna saramta tatpa koki militant singna maitai singi yum mai thabiba huran jinthi tawba mihat mipun tawduna hingchai aitambagi tamthiraba thawong kaya changsilakpa asina maram oiraga leifam leitraba kanglaicha kaya na relief camp singda karamba matamda yumda hangani isagi yumda karamba matamda leiba fangani haina awa maicha kalonina hingningai cherak sida lakadawriba hiyangai nini panba numita pangthokadawriba ningo singi amata ngairaba ningo chakobagi thorom asi irangsina maram oiraga punsi pikam nakraba icha inau sing amasung relief camp singda awamaisa khangliba ningo singi yengduna aikoi khudingmak amata oina pangthoktaba haina warep nare maram asina miyamna awaba sida saruk yabiu haina khangabok development and students union KDASU khangabok amasung voluntary education development social and cultural organization BEDSCO khangabo anina khutyek biduna thadorakpa cheryl amana miyang yofamda appeal torokli cheryl asina makhata na fongdorakpada durga puja pantoi bilatba asi ai gi yumda lagi mingda tawraga su mapan thokna lambi lamjawta langba chauna lampakta latpa asi awaba miyam sing asigi yenglaga tawbidana ba no lukchari
ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯂꯥꯛꯀꯗꯧꯔꯤꯕ ꯗꯤꯋꯥꯂꯤꯒꯤ ꯀꯨꯝꯍꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯒꯥꯎ ꯈꯥꯎꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯈꯨꯗꯛꯇꯒꯤ ꯑꯊꯤꯡꯕ ꯊꯝꯖꯔꯦ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯂꯝ ꯍꯦꯟꯗꯨꯅ ꯇꯧꯔꯛꯄ ꯊꯣꯛꯂꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯆꯩꯊꯦꯡ ꯈꯨꯗꯤꯡꯃꯛ ꯏꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯔꯤ ꯂꯟꯗꯟꯗ ꯆꯍꯤ 3 ꯃꯇꯣꯝꯇ ꯂꯣꯏ ꯊꯥꯖꯗꯨꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯋꯥꯖ ꯁꯔꯤꯐ ꯄꯥꯀꯤꯁꯇꯥꯟꯗ ꯍꯜꯂꯛꯈ꯭ꯔꯦ ꯃꯍꯥꯛꯄꯨ ꯄꯥꯔꯇꯤ ꯂꯤꯗꯔꯁꯤꯡꯅ एयरपोर्ट तरामना ओखी लाहौर पांथोकदबा रैली अमदा पाकिस्तान मुस्लिम लीग नवाज की सुप्रीमो असिना वांगांगनी हाइरी नवाज शरीफ की मचानुपी मरियम नवाज शरीफ ना हाइखिबदा महाकी अपोक्पा असि हौखिबा चही 14 वाबा याबा वारकले हौजिकी अतेगा मानदबा मोंगदा हौगलपगी मतम लाक्लगनी हाइनसु मखातानम मारियमना फोंदोकी पाकिस्तान तहरीक ई इंसाफ PTI की सुप्रीमो हानगी प्राइम मिनिस्टर इमरान खान दी नवाज शरीफ की खोंसत असिबु जुडिशियल एसएलएम की मखादा मिकिथी अमगी युमदा हलकपनी हाइना फोंदोकी चेल अनि असिदा इजराइल न फाजिनखिबा पैलेस्टाइन मसिंग यामली हाइरी अक्टोबर 3 की लान सोकनद्रिङै ममांगदा इजराइल की जेलदा लेरंबा पैलेस्टाइनियन की मसिंग 5,500 चानी ओइरंबनी हौजिति 10,000 हेनख्रे इजराइलदा थबक सुबा पैलेस्टाइनियन लेबर 3,000 गाजादगी फाजिनख्रे वेस्ट बैंक अमसुंग ईस्ट जेरूसलम दगी ngarang numitang army raid ta पैलेस्टाइनियन 1,100 फाकी हाइरी वफम असि रामाला बेस अदामियर प्रिजनर्स राइट्स ग्रुप की हेड सहर फ्रांसिस ना फोंदोकीबनी गाजादगी फाजिनखिबसिंगी मनुंगदा अयाम्बदी साउदर्न नकाव डेजर्ट लेबा वियर अल सवागी मनाक्ता मिलिटरी वेस्ट साइड तेमेंदा थमली अतैसिंगना रामाला मनाक्ता लेबा ऑफर प्रिजनदा थमली हाइरी अरुबदा मरुबा पाव अमुक हन्ना पुलिस कमेमोरेशन डे की थौरम पांथोखरे लेखिद्रबा पुलिस पर्सनल सिंह मफमदा इकाई खुमनबा उतख्रे मणिपुर थिएटर डे थौरम पांथोखरे स्टेट अमदी सेंट्रल फोर्स ना ngak sentna lau yeikre लोइना सही मरी लंदन दा एक्साइल तौरबा पाकिस्तान की हानगी प्राइम मिनिस्टर नवाज शरीफ पाकिस्तान दा हलखरे ngasi gidi paujam pijaba matang ase losinjare mi ing tabili basingpu amuka na kurumjari